Immense Paodam Yang Tabiba Punamapu Kurumzari Ngasigi Maroiba Pauda Chief Minister gi Sotharabasing gi Tengbang Scheme Hongdokre Mafam Kayada International Day of Persons with Disabilities ki Thoram Pangthok Nakre President Kobina Awards for Divyangjan Sienthokre Haujik Mapunga Pawmuk Lobirasi Mukhyamantri N Birena Haikre Anauba Sarkar asigi pandamdi miyamga punna satminaba amasung kana raijadaba tola tarabasingda mateng piba haibasidagi henba dharma laite wafam asing asi Imphal gi Kumal Lampang Indoor Hall da International Day for Persons with Disability gi thoramda Chief Minister gi Sotharabasing gi Tengbang Scheme hawdokpada Mukhyamantri na phongdokhibani Mukhyamantri na makha taraduna ngasi hawdokliba anauba scheme asi hawdokpada yamna nungai scheme asida scheme manga yauri Ahanbe scheme da khwaidagi sotharaba kana raijadraba inthok pirabasingda tha asidagi hauraga tha amada lupa lising ama chawanga phanglagani mathang thadagi director benefit transfer bank ki khuthang pigani manak nakpa bank singde account hangbiyo ani suba scheme na soinairaba aduga skill gi hai singbasingda masana masabu thabak pinaba loan piragani ahum subada soinairaba mahairoi singda scholarship piba amasung yum thadokuna old age home da laibasingda thagi lupa lising amamam piba yauri haibaga loinana haujik Manipur thugaibagi matam natre miyamna sarkar sida mateng pangbiu haike punna bahona bagi amane akoi ngasi wari se singda kilometer samya kaisali phang te te gari ko masaliba awa ba jaga sami se punna na bahona na bagi wa mune thugai se ni sai da dharna antar ko wakai ma khanna ko da bukai ga kudak da bukai ga bai na ko honna ba matam natre thugai ga le la mukre already khai ga le mukre mase ngasi di pulsel le koi to le pulage masida support to bio Mapu ina saruk yakibi Social Welfare Minister Namsa Kibzena Hai ing lising masamapan mai futani thoidagi December ahumbo International Day of Persons with Disability haina palan tauba horakibani masigi matung ina tongan ba ek kaya hapsinduna Persons with Disabled 2005 ki makhada haksangi phibam soinairaba singda matam gi mateng pangduna lakle haikhi Ngasigi thoramda PWD IPR Minister TH Bisorjit, Health and Family Welfare Minister L Jantakumar, CAF and PD Minister Karam Syam, Tribal and Hill Areas Development and Kayasi, PHED Minister Lucy Diko, Agriculture Minister B Hankhalian, MLA Singh Dr. Sapam Ranjan, Kasim Basum, Chief Secretary RR Rasmi, Additional Chief Secretary Dr. Suhail Akhtar, Social Welfare Commissioner Hais Dilip, Director Jacinta Lazarus, Social Welfare Department ki official kya social yakhe Relief Center for the Welfare of Differently Abled Persons Manipur na sinduna International Day of Persons with Disabilities come 5th Winter Disabled Mela for Inclusive Society for All ngasi Sagolbal Tera Yengkhom Lairak Community Hall da Manipur Legislative Assembly ki Speaker Y Khamsana athoiba mithung oiduna hodokre Thrown to the Relief Center for the Welfare of Differently Abled Persons Manipur gi Chairman CH Opendro Center asigi Advisor S Kunjakesor Isam Manipur gi former President and Rajendro CTEL Ministry of Haisardi New Delhi gi former Chief Resource Person Dr. TH Chandramani Human Rights Law Network ki Assistant Director TH Premlata Devi Advocate Nasing Bamyo Ikasu President Member Sing Oina Saruk Yakhi Tharongi athoiba mithungki warol piraduna Speaker Y Khamsana Hai mimana dravasingi damak laingak na tongan ba scheme kaya ama thamlagasu madu phangnaba hotnabada awaba oiduna lakli wasat wanom kandrabadi phangdabagi satnabi lairiba asi laingak na thengnanaba hotnari benefit phangdribasingna kanaba phangnanaba expose tawlabadi mateng pangnaba thonglauna hangduna lairi haike ai angamba sakti dagi samna speaker si madi karisunate sumnagi Assembly da laidiba MLA sing adugi related oiba adugi sumnagi mari custody ani adubu mari lainaba office kaya da heng ai sagi individual level gi sagi wakat palak mayam du
ꯑꯩꯅ ꯃꯗꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯥꯏ ꯑꯦꯝ ꯋꯤꯠ ꯗ ꯗꯤꯁꯦꯕꯜ ꯑꯦꯟ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯊꯣꯛꯂꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕ ngasi malemgi mafam kaya da International Day of People with Disability palan thoram pangthok na khibugum Manipur da su tongan tongan ba lup kaya na sinduna numit asi palan tawkhre palan thoram asi ngasi Imphal East ki manung chana leiba yaripok tulihal awang lekai community hall da so Cradle for Disabled Union CRAFDEO headquarter Hafiz Hatta da leibana sinduna pangthokhe thoram da Special Investigation Team SIT Imphal Inspector of Police MD Riyazuddin Sangam da Vigila Parishad ke member KH Ruhina Banu 20 Tulihal Gram Panchayat ki Pradhan MD Abdul Khalik Wangkheng Gram Panchayat ki Pradhan MD Fazal Khan amadi Local Educationist MD Rafiq Komol na thoi mithung sing oina saruk yakhe Tharomaduda CRAFDEU gi maikaidagi union asigi makhada register tawwa Imphal East ki manung chana leiba differently able oiraba mioi singda asamba khudol posing khudol tamkhi Tharomaduda CRAFDEU gi chairman su oiba tharomgi mithunglen oikiba Inspector MD Riyazuddin mahaki warol piraduna phongdokhibada haujiki matam asimiyamna differently able oiraba singbu hanthana khanbiba amadi birai bibagi matam oidre Makoida miam dagi thoidok hendopa gun kaya ama yauri haibase punamukna khangbo matam oire makoigi leijariba gun sing asibo phongdok chaba ngamnanaba ekoi punamukna mating pangbibagi mathau tai aduga differently able oiraba singna su pukning hanthaba wakhal khaloisi haiki District Legal Services Authority Chandel gim eng makhada legal aid clinic nungorokna chinduna Kumapalak Suba World S Day Palan MG Evergreen Higher Secondary School tuisimi dangasi pangthokre Increasing impact through transparency, accountability, and partnership haiba theme da pangthokhiba thoram aduda PHC masigi MO in charge Dr. Mosi Saka amadi advocate Khoisnam Jitona resource person oina tongan tongalaba hiram singda wa ngangkhe Transformation towards sustainable and resilient society for all haiba theme da sarva shiksha abhiyan chandel na sinduna International Day of Persons with Disability gi thoram Kenaram Community Hall ngasi pangthokre ngasi gi thoram da Jereo Chandel L Nabakumar na athoiba mithung AI Chandel L Lokendro na thoram mapu oina saru yakhe SSA Chandel gi special teacher wai chawba debina resource person oina wa ngangkhe ngasi usinga magda kuina singi area dana su hena kano losan dana thambagi sang se yam wangi ngasi hojima akoina thena da pada kogi Sandian district da angang singa se akoina ngarang mo sungare akoina field chapra matam da su angang singje losan puthok pangam moi dei puro yar oi yam su losan biganu puthok piu aduga tung amma kogi kanaraba logba yaba mayam amma lei aduga thangnariba guardian singa mokoi bu support tawbiu luna tawbiba Tharomaduda Manipur Sarkar na mimanadraba angang singda piba Scott Airlines su yantokhe Malem gi mafam kaya da pangthok na bagong World Disabled Day Assam Rifles na sinduna Tenopal Jila gi haikak popi da laiba Mission Blind School da ngasi pangthokre Kaksing Lamkhai da laiba 38 suba Assam Rifles ki 2IC MD Pharu haikak popi khunau gi ningthau lamta chaw amadi school asi ki principal ke parengkom na ngasi gi thoram adu da saru yakhe More the old community gi crematorium Tenopal SC MLA di korung thangna athuba matamda mahaki local area development fund gi samjinana bahotnaragani haiduna more the lairiba community leaders in the thajaba pirakre ngarang more ward number 5 Muslim basti gi playground maya da laiba crematorium asi lairok turel amasung khujailok turel ani gi itin phamdagi chen tharapa turel mapan da laiba phibam soklaba old community gi crematorium aduda MLA di korungthang amasung autonomous district council gi chairman longkhoi sei jau yauna hakthengna chatuna yangsin khongchat aduda hindu dharma chatpa more gi community leader sing maitai council more tamil sangam gorkha samaj amadi atai community leader sing su yaukhe BJP Manipur Pradesh ki general secretary administration ke Sarat Kumar na haikre Numit ini humni gi mamang da cable network amada VIP culture gi matang da discussion tawada sayen aba mawong da wafam khara phongdokhibadu laibak thibani BJP gi mioi khara kwat toropada kwak sarat haina palakhiba asi athuba matam da sengdokadabani
madu natragadi ain gi oiba action lokhatlagani wafam asing asi nungthil BJP gi office ta pangthokpa pawmisinga unaba amada ke Sarat Kumar na phongdokhibani aingonda Scott piribasi threat laibadagi laingak ta se iraga lobani BJP gi oina piba nate hainasu ke Sarat Kumar na phongdokhi amju gi president hai ba nti phongbo pawse mo chi di de hai ba ama khatna leba mata ta do mo da research ko se smile meeting do ko chi koi press hai basi leba si democracy da maris ko pillar ni maris ko pillar ki leader amana smile do kena koi public da mi amgi character assassinate to ba sa simati koi lem to Pawmisinga unaba aduda saru yakiba BJP gi spokesperson RK Sivachandra naso isu siga mari lainana wafam kaya phongdokhi press ki khunja da ba tawjari ba si no press tawjari bi jinna ma si loi question ba ki handan question ba ko la ta ga di adu su section yu ai na singa andari su press ki mayu ka RK Sivana lai ko nam jana te BJP na lai ko nam jati ai koi na tawjari bi se koi na singa andari si individual one individual samjaya ko nu ba ki against ta ka ni koi na andari press ke against na ti Honorable Minister, the Thaba Prime Minister, the Thaba, any press federation, Kayamari, the question, Subsana Sanjay, Kayobi, has a question, Thana, ready. Peace and Development Coordination Committee, Kundrakpong Kendra Amadi Cycle Kendra General Secretary Hayes Hamzit na Haikre, Impal Cycle Lambi Asi Highway ni, Lambi si Pibam Zadana Lady. Lambi semnaba English ngani tarataruki methada work order thokraga ngasi phawba sembidana laire PWD na nongju tha loiraga semgani haikhraga thabak amata paikhat pidre haina ngasi nungthil Manipur Press Club ta pawmisinga unaba amada ti hai semjit na phongdokhre mangna hai chaliba tha December tang 35 phawgi manungda sembidrabadi mathang numitagi lambi thingbagi khongjang chatharagani contractors sing wa da pasin kamu sing na tohan ya ra natraga hai bamyang wahal le hai na koi ki wa da sing kapthal laga ateno matam da thabo khawgi ya ra koi sarkar sa matam thajai na December ta trawasi bo ki manuna thabo koi to bi da ta ga di hai bi labi si tin bi thabo koi PDC sina mai le so le ba club organization sing si ko pullaga so de mati labi tin bi thabo ta tra to ri ko chata jabo PDS ki makhadat lairaba miyamna phangpham thokpa seng thau phanghandabagi makha tarakpa khongthang oina December 2013 dagi chathaba hogadoriba assembly gi ningtham mifam boycott tawragani haina aina thingkhraba Maoist Communist Party Manipur gi coordinator standing committee gi honghan mangang na thadoropa serol amana hairakle serol asina makha tana hairaklibadi December 10 gi assembly ningtham mifam hoba numit asida tampaki district manga makta numit asigi ayu pung manga dagi nungthil pung manga phawba pung 32 subla general strike pangthok kadoriba asigi manungda mai ising ana layeng pau iga mari leinabasing amasung lining laisolga mari leinabasing gidi komthokani hairakli general strike tawdanaba warep laukhrabasu tangai phadana lairaba lawmi miyam gi ihauna maram oiraga November 5 2013 da PDS ki polam miyam da phangalo haina general strike chathaki laibak thibadi hojik phawba miyam gi sakthung apung phana phanghanba ngamdri lairaba miyam gi sakthung huraliba asida ihau sangsinanaba lupsing yamna tangi amadi opposition party ni haribasing asisu seng huranba asida yawrabanina makhal amatagi kholaw lawba laite nakal amaromdana lairaba lawmi miyamna phangjagadaba ningtham maru marangsu lainga ki thausilna karak laksinduna lairaba singda makhal amatagi ningtham maru marang sing phanghalloidawre maram aduna lairaba miyamna hongna phangjagadaba PDS ki sakthung mapung phana phanghananaba akanba khongjang sing sangsinanaba warep lawrakpani maram aduna Manipur laingakna athuba matamda lairaba miyamgi sakthung huranba sing serak pidaba thoklagadi general strike asida natana hena kanba khongjang kaya su sangsinanaba warep lawgani haina Gerald asina hairakle Jingkon pangda leiba Evangelical Synod Church ta attest tawduna nauna saba Synod Library ngasi AAS Guwahati gi President Reverend T Kampuna haunabi matung ina hangdokre Library hangdokpagi thoramduda Evangelical Synod Church ESC gi Executive Director Reverend Thangkhosiam Synod Library Committee gi Finance Secretary S Thenlan Joy MCS su saruk yaki maduda S Thenlan Joy na library asige maramda wa kaya phongdokhe
International Day of Persons with Disabilities ki thoramda President Ramnath Kovinda National Awards for Divyangjans New Delhi da yenthokre. Vice President Venkaiah Naiduna Din Dayal Divyangjans Sahajaya Yosna Guwahati da launch tawkre. Thoramatuda wangang bada President Kovinda haiki naha singda thabak pinabagi pandamda government na Pradhan Mantri Rosgar Srijan Josna thabakta onthokpa hokhrabani. Kunaida lairiba Divyangi sel thungi phibam phagathananaba thabak laukhatli. Cyclone Oki Lakshadweep ithat lanthokuna awang nongsu maikairomda sitkibadagi miyamna awaba kharadi kokle. Adumoinamak mi kanbagi thabakti makha tana kanna chathari. IMD na haikibada nongmanini ki manungda cyclone asi nemthakhragani. Cyclone Oki na mini koi amasung Karpeni ithat singda sayol ani hena situna sokhalamlabani. Weather Pagatriba Pauba Mainland amasung ithat sing asigagi marakta laiba isingi lambi leptuna laklibani. Network amasung power supply hanagumna phanghananaba laijabi thaduna ithat asida thabak laukhatli. Cyclone Oki asi nemthakhrabassu Lakshadweep ithat singi akoibada nga phaba chatanaba section wa pikre. Karnataka Goa amasung Maharashtra gi samudra khongbandasu nga phaba thoktanaba khangankre hairi. Defense Minister Nirmala Sitharaman na haiki hi marifumapan amasung ngami lising masama yangkai mari haujiksu Karnataka Maharashtra Goa amasung Lakshadweep ki mafam kayada changjafal lauduna lairi. Gujarat Assembly Mikhal gi board khombagi miyam gi meeting ama Barusta pangthokibada wa ngangbada Prime Minister Narendra Modi na haiki laibag asigi chawkhat khongthang laukhatpada voter singi thodang changi. Surendra Nagar amasung Rajkota pangthokkiba miyamgi meeting singdasu Prime Minister Modi na wa ngangki mangna haiki Uttar Pradesh ta Congress sitokhrabani. State adugi sit taruki manungda BJP na sitra mari phangkhrabani. State asida Congress ki top leaders kaya lairibani. BJP lenga ki makhada Gujarat tasu yamna chawkhalakpagi sakpham uba phanglibani. Laibag asigi ahanba President Dr. Rajendra Prasad ki chama 138rak suba mapok numit ngasi palan tawri. Laibag asigi ahanba President ki mafamda Prime Minister Narendra Modi ne kai khumnaba utki mangna haiki laibag asi sagalakpagi matamda Dr. Rajendra Prasad na ahanba President oina laukiba ma ki thodang yamna mamal yami. Gandhi ki lusing makhada Dr. Rajendra Prasad India gi ningtam ihauda saruk yarakibani. Dr. Rajendra Prasad ki singthaningai oiraba service na India gi mirol singda pukning thogatli. Sanabagi pauda More Police amadi TH Birichandra Singh Football Academy Imphal anina sinduna More da lairiba tongan ba lukki losing basingna support tawduna nupa masa amadi nupi masa singi oiba numit humni gi oiba football coaching camp amangasi More gi Eastern Science School gi ground da hogdokre. Tharamduda Commando More gi DSP TH Krishna Tombi OC Tarun Kumar More da lairiba tongan ba lup singi losing basing su saruk yake. Coaching duda FIFA and AFC instructor S. Ikendra Singh amadi national player and C licensed coach S. Kulachandrana takpi tambikhi. Haujik aroibada maroiba pau amuhana. Chief Minister gi Sotharba Singh gi tengbang scheme hogdokre. Mafam kayada International Day of Persons with Disabilities ki thoram pangthok nakre. President Kovinda Awards for Divyangjans yenthokre. Ngasigidamakta di image Paodam pijaba loisinjare miyeng tabiba punamapu amuka hana khurumjari.